National Highway number 202 da Pochai Puduna Chatpa Gari Singda Urkhol District ke Lichan Police Station Konba Laingang Ching amasung TM Kasom Anigi Marakta Sakang da Basing Chatharakiba attack ado Pang da Bagi Thawong Haina Chief Minister Yunam Kemcha Na Condemn Tourakli Chief Minister gi Secretary Tagi Thadorok Pacharol Amada Wafum Asifong Laduna Chief Minister Yunam Kemcha Na Hai Taibak Thiba Thodok Aduda Laikidraba West Bengal Dagi truck driver adugi Damak Awaba Fongdukli Pochai Puduna Lamdam Asigi Tongan Tongarafam that Numit Kudingi, Chung Drava Yadraba Polam Kaya Yaholiba, truck driver Singda Landarakliba Asi Quidigi Hena Pang the Big Tawong Day. Tawong Asi Lamdam Asida Irang Makatana Sagatna Honabane. Ambus Adu Lanai Kudung Chava Lona Bagi Damak Amade, Straight Lengana Lamdam Asida Tangdulai Tabahanjin Hanab Honadiba Kaya Asi Tuwaina Honaba Tawong Amane. Taibak Tiba Tawdok Aduda. Kuda Nongmay Maruna Pan Bedagi Soklaba Manipur Police Constable Aduso, Atuba Matamda Fagalagtuna Mausagi Punsida Hanjanba Oresano, Taudok Tokriba from Aduda Housing, Cordon and Search Operation Chataduna Maraliba Sing Adu Faraga, Logi Matung in a Jarak Panghanaba Honari Hainaso, Chief Minister Yunam Kemchana Makatana Pongdurklay.